School hour-ni, break timing ni, Satri pumnamak, mai thokpa lainari. Kelvin Tomthensu, wari sanari. Tomthen na. Hero duna kayoy na jalo. Kelvin na. Thamoy kay bilay na ni Maido. Hera. Nupi machamay bu. Adam sonta bahong na dida. Ay horen phone ngang thagi. Taybiru ranu molomdo. Nangwan thok da tawrin. Yengo. Ngarang do janing nai habiduda mathundo nena ta na phamdaga chenkre. Aduga moige da det tawtharami. Sidabu kanai thamoy na kairoiduno. Dobu chumjalo. Amta seng na di khangdokpa chumdro. Oi, chume bai. Asom dasu tamna henthoi janing wari sanari. Tamna na. Adubu nupado nang masak khangdraba. Asengba mai mawungdo. Nang buhana khangbaga mandra. Janing na. Ay sungakli ni. Satin tupsale. Duga noksile. Ay di khangpi pukhangi ni. Henthoi na. Duna takpadi nang bulumba nupa soidan oigani. Ado jane ngarang na naibada suti thabaga noirum na chenkibani lakdra. Janing haujikta da laksilai. Ngarangi thaudok thokpai matamduda sorok wangmada karama khambadu wakhan oisilai. Aima, ai haujikta gyan lai. Nan naiba soidan oigani. Ngarang sorok wangmada khamba kardo. As, manu uram nadi ai bulana khalamgadra. Henthoi, ningai dana khumlai. Khallaga kaidorage, nangalan naibaga koinaba sunatana. Tamna na. Nangam da tumin layo henthoi. Lan naibada, ita chaning bunung si jabadi mali. Magi mawongdo, yam nungai khidingara. Chaning na. Noi shumatung manaw, dugumba phagido tawranu ko. Migi thamoy sanabase, phatte. Ai phajana singdoke. Tamna na. Ai suyam nungai tre, khanjiluraga. Ay phajana singdoki ta. Henthoi na mu. Hoise, akhoi pulaba dum hairase. Ado ngasi se lan naibe absent oye, udiye. Kelvin hoidam ta hangsidana. Janing na. Ma ngasi laktaba male. Ibani khangnadaba dudi tonganba wani. Punchi chupa lana launagadaba ngarangi warida. Ay singdokninge. Matang duda Kelvin Tomthensu Janing hoina leiriba maikai adomda lai. Henthoi na. Kelvin, kainom ta haige. Au, kaino hayo henthoi. Tamna na. Ngasi do lan naibado absent oiradi kaidorage. Tomthen na mo lan naibado masangam de haibani. Dugine tamna. Janing na. Kayo na ngamdrino. Ado ay wam ta haijage Tomthen. Ngarang do ita tamna na tawba phagi amada lan naibado yam nungai khidra male. Akhoi ta singna lale haidana singdoke tawbane. Kelvin na singduranu da chani. Nupa su thamoy panbane, kappa hibane, waruba so hibane. Adumna oidaba matung ngangbiranu. Ta singbadi nan naibana thamoy singna nungsijabane nangbu. Do, nangi su khangna jaba leire haina tai. Amuk wa hudokduna itabu wahanbiranu da. Chaning na. Oi, yare. Kelvin. Ay isana dum singdokjarage. Nupi oibigi ikaiba thadokjaraga mahangi number do aingonda pibiyo. Ay isaga maga wari sanajage. Wadu tabada Kelvin du Tomthen da yenglai. Tamna su henthoi da yenglai. Kelvin na. Hoi phare. Se magi number ni. Che amada iduna Janing da pi. Janing na. Thank you. Adudi tamna henthoi. Akhoi class da changlasi. Asi hairaga classroom da changkre. Kelvin na. Kaino ne Janingi mawong siba. Nan naibase masu pamjala. Tomthen na. Nupa su koi hai natraga maido mabungo oi jala. Akhoi phajanam da thigatchi. Yararoi si yoradi bhai. Kelvin na. Oi bhai. Makhoi ni su classroom da changkre. Asumna Janing do school kumlakle. Numidangi chak ising nganta loisili. Mapa Pravin ga loinana chamin thakminaba loiduna phamung da changnare. Magi phone do paikhatlaga nan naibada call tawsira tawroisira khallaga chamamnaraga lei. Aroibada tawrage leptuna lan naibagi number du namlaga call tawrai. Ring di chatli adubu receive tawrakte.
ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯆꯅꯤꯡꯅ ꯍꯜꯂꯣ ꯀꯅꯥꯅꯣ ꯗꯥꯟ ꯂꯟꯂꯩꯕ ꯏꯔꯨꯖꯔꯤ ꯐꯣꯟꯗꯨ ꯅꯨꯄꯤ ꯑꯃꯅ ꯄꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯅꯤꯡꯗꯨ ꯔꯇꯅꯥ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯃꯤꯠꯂꯥꯎꯕꯤꯒ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯔꯇꯅꯥꯅ ꯃꯤꯠꯂꯥꯎꯕꯤ ꯏꯆꯥꯕꯨ ꯁꯤꯗ ꯂꯩꯕ ꯏꯍꯩ ꯍꯩꯅꯗꯕ꯭ꯔꯣ ꯃꯤꯠꯂꯥꯎꯕꯤꯅ ꯏꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯑꯩꯗꯤ ꯅꯪꯕꯨ ꯀꯩꯀꯩ ꯍꯩꯒꯦ ꯊꯕꯛꯁꯦ ꯏꯃꯥꯁꯤꯗ ꯍꯥꯏꯌꯨꯗꯅ ꯏꯃꯥꯁꯤ ꯑꯩ ꯔꯥꯅꯤ ꯐꯤ ꯁꯥꯕ ꯍꯩꯌꯦ ꯀꯣꯟ ꯑꯃꯇꯪ ꯂꯩꯔꯗꯤ ꯐꯤ ꯁꯥꯗꯕ ꯌꯥꯕꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯛꯏ ꯑꯉꯥꯎꯕꯤ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯔꯇꯅꯥꯅ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯏꯃꯥꯁꯤ ꯀꯣꯟ ꯑꯃ ꯂꯩꯕꯤꯔꯒꯦ ꯅꯪ ꯐꯤ ꯁꯥꯖꯅꯕ ꯑꯍꯣꯏ ꯏꯃꯥꯁꯤ ꯏꯆꯥꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎ ꯇꯝꯍꯧꯕ ꯃꯤꯠꯂꯥꯎꯕꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯀ꯭ꯂꯥꯁ 8 ꯐꯥꯎ ꯇꯝꯃꯦ ꯑꯗꯨꯗꯤ ꯃꯤꯡ ꯆꯟꯁꯤꯟꯁꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯊꯣꯛꯁꯤ ꯐꯤꯁꯨ ꯁꯥꯗꯣꯛꯁꯤ ꯃꯤꯠꯂꯥꯎꯕꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤ ꯍꯥꯏꯕꯗꯨꯗ ꯈꯪꯉꯥ ꯍꯔꯥꯎꯏ ꯃꯆꯥꯒꯤ ꯃꯤꯅꯣꯛꯇꯨ ꯂꯩꯃꯗꯤ ꯍꯥꯏꯐꯦꯠ ꯏꯀꯥꯏꯈꯤꯒꯨꯝ ꯇꯧꯈꯤ ꯔꯇꯅꯥꯒꯤ ꯃꯃꯥꯡꯗ ꯔꯇꯅꯥꯅ ꯏꯍꯦ ꯅꯪ ꯗꯥ ꯂꯟꯗꯣ ꯏꯃꯥꯁꯤꯅ ꯀꯨꯝꯃꯣꯅ ꯑꯝꯇ ꯍꯥꯏꯔꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯃꯥꯁꯤ ꯃꯤꯠꯂꯥꯎꯕꯤ ꯂꯟ ꯂꯩꯕꯒꯤ ꯔꯨꯝꯂꯣꯝꯗ ꯀꯥꯈꯠꯂꯛꯏ ꯔꯨꯝꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ ꯂꯟ ꯂꯩꯕꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯁꯨ ꯃꯌꯥꯝ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯔꯤ ꯔꯤꯁ ꯋꯥꯁ ꯃꯌꯥꯝꯁꯨ ꯄꯔꯦꯡ ꯑꯃ ꯊꯝꯂꯤ ꯃꯤꯠꯂꯥꯎꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯁꯦ ꯃꯃꯥꯅ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯄꯪꯂꯩ ꯂꯩꯅꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯟ ꯂꯩꯕꯗꯨ ꯏꯔꯨꯖꯔꯤꯕ ꯖꯥꯠꯅꯤ ꯁꯋꯔ ꯃꯈꯣꯟ ꯇꯥꯔꯛꯏ ꯏꯁꯤꯡ ꯀꯥꯞꯊꯕꯤꯒ ꯂꯩ ꯃꯥꯜꯂꯦ ꯗꯥ ꯂꯟ ꯂꯩꯕꯁꯨ ꯏꯔꯨꯖꯔꯤ ꯃꯥꯜꯂꯦ ꯇꯥꯟꯖꯥꯗꯨꯗ ꯇꯦꯕꯜꯗ ꯆꯥꯔꯖ ꯇꯧꯔꯤꯕ ꯂꯟ ꯂꯩꯕꯒꯤ ꯐꯣꯟꯗꯨ ꯂꯥꯛꯄꯩ ꯉꯥꯜꯂꯛꯏ ꯃꯤꯠꯂꯥꯎꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯐꯣꯟꯗꯨ ꯑꯣꯛꯁꯤꯔ ꯑꯣꯛꯂꯣꯏꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯠꯇꯧꯒꯤ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯐꯣꯟꯗꯨ ꯂꯧꯈꯠꯅꯕ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯍꯩꯇ꯭ꯔꯦ ꯄꯥꯏꯈꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯇꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯏ ꯐꯣꯟꯗꯣ ꯍꯟꯗꯛꯇꯤ ꯁꯣꯏꯕꯗꯒꯤ ꯑꯣꯛꯊꯣꯛꯈ꯭ꯔꯦ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯨ ꯆꯅꯤꯡꯅꯤ ꯆꯅꯤꯡꯅ ꯍꯜꯂꯣ ꯃꯤꯠꯂꯥꯎꯕꯤ ꯃꯈꯣꯟ ꯀꯜꯂꯞꯅ ꯗꯥ ꯂꯟ ꯂꯩꯕ ꯏꯔꯨꯖꯔꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯏꯔꯛꯄꯗꯨꯗ ꯆꯅꯤꯡ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯅꯨꯄꯤ ꯑꯃ ꯄꯥꯏꯔꯛꯏꯁꯤꯅ ꯃꯥꯗꯤ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯥꯏꯅꯦ ꯃꯆꯟꯁꯨ ꯂꯩꯐꯝ ꯊꯣꯛꯇꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯊꯤꯔꯖꯥꯠꯂꯣ ꯃꯗꯨꯏ ꯅꯨꯄꯥꯗꯨꯕ ꯁꯣꯝꯗꯅ ꯂꯟ ꯂꯩꯕ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯃꯤꯠꯂꯥꯎꯕꯤꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯗꯦ ꯊꯣꯛꯈ꯭ꯔꯦ ꯂꯟ ꯂꯩꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯂꯥꯛꯂꯒ ꯔꯤꯁꯤꯞ ꯇꯧꯕꯩ ꯂꯩꯔꯝꯃꯤ ꯂꯟ ꯂꯩꯕ ꯑꯔꯣꯏꯕꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯂꯟ ꯂꯩꯕꯗꯣ ꯑꯩ ꯐꯣꯟ ꯀꯅꯥ ꯄꯥꯏꯔꯝꯒꯦ ꯏꯃꯥ ꯈꯣꯟꯗꯥꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯂꯟ ꯂꯩꯕꯒꯤ ꯔꯨꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯙꯧ ꯅꯣꯌꯣꯜ ꯁꯅꯥꯅ ꯃꯁꯨ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯥꯎꯔꯤꯗꯤ ꯔꯇꯅꯥ ꯂꯩꯃ ꯃꯤꯠꯂꯥꯎꯕꯤꯁꯨ ꯂꯣꯏꯅ ꯆꯪꯂꯛꯏ ꯔꯇꯅꯥꯅ ꯀꯩꯗꯧꯔꯒꯦ ꯂꯟ ꯂꯩꯕ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯎꯔꯤꯗꯨꯅ ꯏꯃꯥ ꯑꯩ ꯐꯣꯟꯁꯦ ꯀꯅꯥ ꯄꯥꯏꯔꯝꯒꯦ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕꯩ ꯂꯩꯔꯝꯃꯤꯁꯦ ꯑꯩ ꯄꯣꯠꯇ ꯇꯥꯞ ꯄꯥꯏꯁꯤ ꯀꯩꯒꯤꯅꯣꯕ ꯃꯌꯥꯝꯗꯨ ꯀꯅꯥꯝꯇꯅ ꯄꯥꯏꯅꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯃꯤꯠꯂꯥꯎꯕꯤꯗꯨ ꯌꯥꯝ ꯀꯤꯅ ꯍꯥꯏꯖꯔꯛꯏ ꯗꯥꯂꯟ ꯑꯩ ꯗꯥꯂꯟ ꯀꯧꯕ ꯂꯥꯛꯑꯝꯕꯅꯦ ꯏꯃꯥꯁꯤꯅ ꯀꯧ ꯍꯥꯏꯕꯒꯤ ꯑꯗꯨꯗ ꯗꯥꯂꯟꯗꯣ ꯏꯔꯨꯖꯔꯝꯕ ꯃꯇꯥꯡꯗꯣ ꯗꯗꯥꯒꯤ ꯐꯣꯟꯗꯣ ꯀꯟꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯩꯅ ꯄꯥꯏꯈꯠꯄꯅꯦ ꯑꯩꯅ ꯐꯣꯟꯗꯣ ꯑꯣꯛꯄꯅꯦ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯂꯟ ꯂꯩꯕ ꯈꯣꯜ ꯀꯜꯂꯞꯅ ꯏꯃꯥ ꯑꯩꯒꯤ ꯔꯨꯝꯗ ꯃꯤ ꯄꯪꯆꯪ ꯆꯪꯍꯟꯒꯅꯨ ꯌꯥꯔꯦ ꯂꯣꯏꯊꯣꯛꯈ꯭ꯔꯣ ꯂꯩꯃ ꯏꯀꯥꯏꯕꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯃꯤꯠꯂꯥꯎꯕꯤꯕꯨ ꯃꯅꯝꯒꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯃꯤꯠꯂꯥꯎꯕꯤꯗꯨ ꯏꯀꯥꯏꯕꯅ ꯀꯞꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯩꯃꯅ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯂꯟ ꯂꯩꯕ ꯏꯃꯥꯕꯣꯛꯅ ꯇꯥꯍꯧꯗꯕꯅꯅꯤ ꯅꯪ ꯁꯥꯎꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯔꯇꯅꯥꯗꯨ ꯁꯥꯎꯒꯠꯂꯛꯏ ꯀꯩꯅ ꯆꯠꯅꯣꯅ ꯂꯩꯕ ꯅꯪꯅ ꯅꯕꯨꯛꯅꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯇꯝꯕꯤꯈꯤꯕ꯭ꯔꯥ ꯍꯥ ꯃꯕꯣꯛ ꯊꯔꯣꯅ
ꯌꯥꯔꯦꯁꯦ ꯁꯥꯎꯔꯅꯨ ꯏꯕꯦꯝꯃ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ ꯅꯪꯁꯨ ꯊꯣꯛꯂꯣ ꯆꯠꯂꯣ ꯂꯩ ꯃꯗꯨ ꯏꯀꯥꯏꯔꯝꯂꯅꯤ ꯅꯪ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯨꯆꯣ ꯔꯇꯅꯥ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯂꯟꯅꯩꯕ ꯁꯥꯎꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ ꯃꯙꯧ ꯃꯕꯦꯟꯒꯅ ꯌꯦꯠꯀ ꯑꯣꯏꯒ ꯐꯝꯗꯨꯅ ꯃꯁꯨꯕꯨ ꯊꯦꯝꯃꯛꯏ ꯅꯣꯌꯣꯜ ꯁꯅꯥꯅ ꯃꯁꯨ ꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦꯅꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯅꯨꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯐꯔꯦꯁꯦ ꯆꯥꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯀꯨꯝꯂꯛꯑꯣꯀꯣ ꯃꯕꯣꯛ ꯊꯔꯣꯁꯨ ꯃꯁꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦꯟ ꯂꯟꯅꯩꯕ ꯃꯊꯟꯇ ꯈꯟꯖꯔꯛꯏ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯅ ꯑꯁꯨꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯁꯤꯅ ꯀꯔꯤꯒꯤ ꯏꯃꯥꯕꯣꯛ ꯂꯩꯃꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯔꯝꯂꯅꯤ ꯌꯥꯝꯅ ꯑꯁ ꯑꯩꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯆꯨꯝꯗꯦꯗ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡ ꯂꯟꯅꯩꯕꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯗꯧꯁꯨ ꯀꯃꯥꯏ ꯁꯥꯅꯤ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯉꯁꯥꯏ ꯑꯟꯅꯣꯟ ꯅꯝꯕꯔꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯂꯟꯅꯩꯕꯅ ꯀꯣꯜꯗꯨ ꯔꯤꯡꯗꯤ ꯆꯠꯂꯦ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ ꯀꯣꯟꯅ ꯊꯪꯗ ꯄꯥꯏꯔꯛꯏ ꯂꯟꯅꯩꯕꯅ ꯍꯜꯂꯣ ꯆꯅꯤꯡꯅ ꯍꯜꯂꯣ ꯀꯣꯜ ꯇꯧꯔꯛꯑꯝꯃꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯆꯅꯤꯡ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯈꯪꯖꯤꯜꯂꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩ ꯆꯅꯤꯡꯅꯦ ꯂꯟꯅꯩꯕ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨ ꯀꯟꯁꯤꯜꯂꯛꯏ ꯂꯟꯅꯩꯕꯅ ꯈꯪꯉꯦ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯁꯦꯡꯗꯣꯛꯆꯒꯦꯅ ꯇꯧꯅꯦ ꯍꯥꯏꯌꯣ ꯇꯝꯅꯥꯅ ꯁꯣꯝꯗ ꯑꯩ ꯅꯥꯕꯩ ꯍꯥꯏꯕꯗꯣ ꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯨ ꯁꯥꯎꯕꯤꯔꯅꯨ ꯑꯩꯁꯦ ꯄꯄꯥꯒ ꯅꯥꯕ ꯑꯃ ꯍꯪꯕ ꯆꯠꯂꯨꯕꯅꯦ ꯂꯟꯅꯩꯕꯁꯨ ꯉꯍꯥꯟ ꯂꯥꯛꯄꯤꯔꯝꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯔꯣꯝꯗ ꯑꯩꯁꯨ ꯒꯦꯠꯇ ꯂꯩꯔꯤꯉꯩ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯄꯗꯩ ꯀꯤꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯕꯗ ꯅꯪ ꯂꯥꯛꯄꯗꯣ ꯐꯖꯅ ꯎꯅꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯆꯅꯤꯡꯒꯤ ꯋꯥꯗꯨ ꯂꯟꯅꯩꯕ ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔ ꯆꯃꯝꯅꯦ ꯆꯅꯤꯡꯒꯤ ꯃꯔꯝꯒꯤꯗꯃꯛꯅꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯂꯟꯅꯩꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯈꯟꯖꯔꯤꯕꯤ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯔꯛꯄꯁꯤꯗ ꯍꯔꯥꯎꯗꯣꯏꯔ ꯁꯥꯎꯗꯣꯏꯔ ꯈꯪꯗ꯭ꯔꯦ ꯂꯟꯅꯩꯕ ꯇꯞꯅ ꯍꯣꯏ ꯀꯩꯝ ꯈꯟꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯅꯪ ꯅꯥꯏ ꯍꯥꯏꯕꯗꯨꯗ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ ꯈꯪꯍꯧꯗꯅ ꯍꯪꯗꯣꯛꯈꯤꯕ ꯋꯥꯍꯪꯅꯤ ꯂꯟꯅꯩꯕꯅ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ ꯃꯔꯝꯗꯣ ꯆꯅꯤꯡ ꯅꯣꯛꯂꯒ ꯅꯨꯄꯥꯅꯕꯨꯗꯨ ꯄꯥꯡꯗꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯗꯨꯝ ꯂꯟꯅꯩꯕ ꯏꯛ ꯑꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯇꯞꯅ ꯀꯧꯔꯛꯏ ꯆꯅꯤꯡ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯆꯅꯤꯡꯗꯤ ꯅꯣꯛꯊꯣꯛꯂꯛꯏ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯩꯗꯤ ꯀꯅꯥꯝ ꯈꯪꯅꯗꯦꯗ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯉꯍꯥꯟꯒꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯅꯪꯉꯣꯟꯗ ꯁꯥꯇꯤꯟ ꯇꯨꯞꯄꯤꯕꯗꯣ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯑꯗꯨꯒꯤꯅꯤ ꯀꯤꯗꯅ ꯆꯦꯟꯁꯤꯜꯂꯤꯗꯣ ꯃꯁꯛ ꯃꯁꯥꯒ ꯈꯪꯗꯦꯗ ꯑꯩ ꯑꯁ ꯑꯩꯗꯤ ꯅꯪꯒ ꯈꯪꯅꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯠꯇꯦꯗ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯁꯛꯁꯤꯗꯕꯨ ꯀꯅꯥꯅ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯣ ꯆꯅꯤꯡ ꯀꯣꯠꯆꯤ ꯀꯣꯠꯂꯦ ꯂꯟꯅꯩꯕꯅ ꯏꯁ ꯍꯥꯏꯖꯤꯜꯂꯅꯨꯗ ꯑꯁꯦꯡꯕꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯀꯩ ꯈꯨꯝꯗꯣꯏꯕ ꯅꯪ ꯑꯗꯨꯕꯨꯔꯣ ꯅꯨꯃꯤꯠ 100ꯅꯤ ꯈꯟꯈꯤꯒꯦ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯇꯞꯅ ꯌꯥꯔꯛꯇꯣꯏꯕ ꯑꯩ ꯊꯝꯃꯒꯦ ꯏꯀꯥꯏꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯂꯟꯅꯩꯕꯗꯣ ꯊꯃꯣꯏ ꯅꯥꯟꯊꯔꯦ ꯑꯁꯦꯡꯕꯅꯦ ꯆꯅꯤꯡꯁꯨ ꯂꯟꯅꯩꯕꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯅꯨꯃꯤꯠꯇꯨꯗꯩ ꯊꯃꯣꯏꯗ ꯂꯥꯠꯆꯈ꯭ꯔꯕꯅꯤ ꯁꯤꯃꯗꯤ ꯀꯅꯥꯝ ꯈꯪꯉꯝꯃꯣꯏ ꯂꯟꯅꯩꯕ ꯃꯊꯟꯇ ꯁꯣꯜꯂꯦ ꯑꯁ ꯀꯩꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯕꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯑꯌꯥ ꯅꯨꯄꯤꯅ ꯌꯥꯔꯛꯄꯁꯤꯗꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯅꯣꯛꯊꯣꯛꯂꯨꯔꯒ ꯂꯟꯅꯩꯕꯗꯣ ꯃꯤꯠꯂꯥꯎꯕꯤꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯅ ꯇꯧꯅꯔꯛꯏ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯅꯕ ꯂꯩꯃꯅ ꯁꯦꯝ ꯁꯥꯏ ꯏꯃꯨꯡꯒꯤ ꯃꯤ
Lan naibana sum yenglakpada mitlaubidu yaude. Hoi mai karimtadi haide. Dum tumina chak chabada haugatle. Retanana. Haima. Iche. Mitlaubisu kaubiro. Charingai sida pulap chaminanaba. Oh, madam. Madega pulap chaminazarage. Asumna mayamdu chaba thakpa loire. Mahai mai kada changnakre. Lan naiba tumthaba yadre. Mitlaubiगी mataududa wahai amadi haibiba chummi. Machangumbani khandokduna athengba ahingduda Mitlaubigi mama machana leiriba ka adomda lae. Thongdu lole. Mitlaubi mama macha tumdre. Lan laibana kauge khanbani ngamdre. Mama machana wari sabadu lan laiba tarae. Mitlaubi kapna. Ima, aikhoi khungangda hankrak. Moi phal macha singse ayam kijai. Ima gi bema. Nang ima bu sauganu ko. Aikhoi se yum sigi minai ni ne. Aikhoi di luktharaga ta chatkadabani. Nang di ngasida lakpani na namina na thakkan. Khochemgi mamal yamna potsak singse. Ima ichagi punsiga matikna ba yaba ngaktane. Ima na ichabu phubado waruganu ko. Lai makappe. Ima khoi na chamjabase mafam sina chanade. Ai hankrak ada leirurake. Yade. Sida leibana nangbu imana sena jaba ngamlibani. Napaga pokminabu oirabasu nakhura singdo yam phatte. Napana laikhidrabada makhoina ima ichabu khayam otkhi nang khangliba natro. Ima ai mafam sida su lainingdi. Ima icha kadaida no chatkhris.